Mayam khurumjari rong meri bas impact news ki impact reporters ta mayam utaram nokchare Manipur lenga ki cabinet subcommittee semduna mitop khandok laga detention center da thamnabu gidamak changsilakpa thorangi manung channa ngasishu subcommittee asigi chairman oiriba minister lepau hakip na luchungba team ama Chandel district ki gamfazol khulachatuna yingchinkhre hariba khongjar asida cabinet subcommittee adugi member oiriba minister Honaujam Basant Kumar amadi minister awangmung nima susaruk yari lonena lenga ki tuan ba mukok thungba official singu saruk yaduna pamadugi SP DC yauna changsilakanda Myanmar lomdagi lanjanarakpa miyoy kya yamna leibagi haibadu duklaga kari karam thorang bakatpa yabagi haibadu yingchingani hairi Manipur gender ki khenab leitaba tungwa manabu khunai am sangat nawi pandamda urgent need of gender policy in Manipur haiba hiramda consultative meeting among asi Imphal gi classic hotel la pangthokre haiba consultative asi women action for development wat Manipur na sindana pangthokimani thormasida social welfare department gi director Ngaung Utam amasung ton nomri lenaba myoy kana saruk yaduna haiba gender equality amasung gender policy matangda wa ngangki lonana Manipur gender equality lehnanaba amasung manaba nai adumba mafam ama semnagi pandamda haiba consultative asida ton stakeholders sing research scholars sing amasung youth kana saruk yakhi hiram asida mapung oy pawdam impact news tagi yeminasi Kaksing district ki hang constituency ki manung jana leiba tokpasing high school gi koi mai sa khaba school asigi hojik oi be phibam koi constituency asigi MLA Dr. Wai Radhe samna koi kaksing gi ZEO asobu ga loinana school asigi hojik oi phibam yengsin khre koi yengsin khongsat aduda koi hojik haukhiba tangkun ga tarik ki ahing nong yai da sa khiba mai aduna maram orakanda school asigi class headmaster gi room computer room amadi kitchen set sing loba ya da sa khiba amadi classroom ani da su mai na wai da sa khibna maram orakanda hojik school asigi mahairu singna mahai masing tambada thengnariba khudong chadam kya sing adu thengnana yengsin baga loinana koi MLA gi local area development fund natragana koi gi lenga ki market gi haiba school asigi nauna semjin sajin bagi thabak thorom singda athu matamda mateng panglagani haina koi MLA gi market gi thajaba ibaga loinana koi JDO kaksing gi saita gi su school asigi mahairu sing gi like abandi desk benching koi mai chakhiba kya adu yenga kanda makoi gi market gi su athu matamda mateng pangna honarin haiba wafam sing phongdok ꯊꯕꯛꯀꯤ